Reserve Forest Ain Kaina Lamkhop Chilibasing Illegal Immigrants Sing Mapung Fana Takthok Triba Fauba Manipur na Delimitation Touba Yaroi Haina Hanagi CPI Manipur State Secretary L Sotinkumar na Fungdokre ngasi CPI Kumbi Local Council na Sinduna Council asigi Nifumapan Laksuba Annual Local Conference Kumbi da Leiba Ibudhau Santhong Khongbu Mangagi Harau Tel da Pangthokhiba Thoramda Sotinkumar na makha taraduna Supreme Court ki ruling amana tha ahungi manungda delimitation tawgadabani haibasi maram chade state asida chahi ani fadawraba irang asi mapan lamdagi ain kaina changlakhiba niyom lana adhar saduna paikhiba mito mayamna khutling lakpadagi tholakhibani maram maduna delimitation tawdringai manipurda NRC chatnagadabani CPI matam pumna makta delimitation gi mayokta chapchana lepli Myanmar dagi changlakliba masing thingam draba illegal immigrants sing takhaidriba fauba reserve forest ta ain kaina lam khopchin duna khundariba sing takhaidriba fauba delimitation tawba yaroi delimitation haibasi population da base tawgadabanina illegal immigrants sing hana khandokpa mathautai karigumba hairibu wafam sing tawdana delimitation tawrabadi assembly sheet humfu asida tampaki MLA seat manga hanthakibage oithokpa lei haiki Reserve Forest kunta salimu ke gabu mera takai dikili. Merni population ni betul ina delimitation to why bese. Masih dapat tanda sahaja ba adhar amri makan kya ke aron betul ke amana mui doina masih ni kare. Aduna delimitation to ready had 2002 file to betul de koi Bharat ki home minister de kai na koi jatra party koi CPM jatra maru ni Yaroi hilat to ki betul Hujiki state marigi ate dekhi isuni notice ki tawdi ate hai hali phir din ghumri mapani bito ayam se jo ko topokri adu lelina foreign national ayama topokri wa tawdi akan ke agi adu ba sir mara workad hujik dili sitor matamda kendra hufu se kendra thamuga dili sitor taga so tapakka haibidi idar Manipur area da husil manga ho